Siba Sahani Mapurban Hatpo Oidamle, Sizinaki Tang Punk Krehadi, Quaidiki Kininga Oiba Todo Amada Masamaka Dominariban people marks on the town and Lendun Halaga, Mahakna Haiduna, Koisian Selambadu Poliske, Introgasanda, Sitnana Hydroclay, Hositi, Sima Sahani Mapurabana, Mangak the town and Lela Hat Kibane Haiba, confessed or the Hina Polistiki Pamba Pauna Haidi, Masaki Sahini Putarelum Surabi, Angalwati workers who Oibi Simat Sahanigi, Missiasiga Marilena and Garang Polisna, FIR Lokalaga Mapureba, Muhammad Majibur Rahman Paragangarang the Numitarani Police Custody Remark Loktaraga, Wahang Pahong Satarakibani, Nasi di Mahak Hai Singlaba Ayo the Ginatuk to the Senbang Andre, Lungai the Bakardi, Mahakiluna Bidu, Tumlingida, Mangata Tang, Lenbani, Haina Pondok Sarakle, Mihat Adu the Sizinakiba Tangadu, Namakulin but the Sizinaba, Matau Tangduni, Haina Takturakle, Tangadu Yumbadugi Sakum the Gifang Lehaidi. Serauga Tanguna Labor Cookie called Tingang Fight Kulda. Cookie amu halakre haina social media sinda thaganarakre USA na Iran gi nuclear development site ahum da bomb thadakraba matung madugi paukhum oina Iran ngasi America gi oil ship amada attack tawduna thugaigre any cookie tribe asi ST list gi lokthoknaba memorandum pisenkre haidi Indian Constitution के Article 342 के मखादा any cookie tribe asi Manipur के scheduled tribe की list की लौथोकनबा थादाव NP Manipur अमसुंग माइते alliance की माइकैदगी भारत सरकार की Ministry of Tribal Affairs दा ngase memorandum पिसिन्दुना तक्सिनख्रे हाइदी Memorandum of the Yaudaba Waro Sinti Maroina Hokiba Sahigi October Tarama Palamasung 2023 January the Pangtokiba Manipur Sarkar Cabinet Mipamna any cookie tribe si Manipur scheduled tribe list the delete Tona Bawareb Low Krabani Loina Hide Bawareb Adu Tabakta on Tok number 2023 February at the Bharat Sarkar da recommend to Krabani any cookie tribe hide category as political motivate Amagaloina non-transparent or among the Hokiba Sahi 2003 da scheduled tribe की list दा हब्सिन खिबनी any cookie tribe asi Manipur के scheduled tribe की list दा चलहन बनत्रगा मसिबु scheduled tribe अमा ओइना सखंग बयारोय any cookie tribe asi थादौ tribe की duplicate amani थादौ tribe asi 1951 दगे recognize तौर खिबनी मणिपुर दा थादौ की population asi 2011 के census की मतुंगिना लाख अनिगा लिसिंग तरामंगा समापन तरा हुंदोनी any cookie tribe asi cookie tribe की महूत सिलिबनी हाइदिबसी अरानबनी cookie asi tribe अमनते अमसुंग मसागी लोल लेब कांगबु अमसुनते मरमदुना any cookie tribe asi मणिपुर की scheduled tribe की list दगे लौथोकदबनी हाइदि Nauna Mio ni Pumatoi positive, Oibadagi Puna COVID ki case, Samaga, Yankani Pansure Heidi. Nasi Nauna Mio ni Pumatoi positive, Oiba Tena Kibagalina, Hojuk Power the COVID ki positive case as Puna Samaga, Yankani Pansure Heidi. Power Sinamakatara Heidi Badi, Nasi Nauna Bisnupurda, Mio Ama, Imphalis the Mio Taret, Imphal West the Mio Kungamapalamasung, Tawal the Mio and Nipuna Mio ni Pumatoi COVID positive, Oiba Tena Kibani Heidi. Adomoina Makleba Asigi Oinadi COVID ki positive case as Tamna Hantarakli, Bharat Sarkar ki Ministry of Health and Family Welfare ki data matungina ngarang nomajung numita leba asigi punna COVID ki positive case sangaga sumna ama oiram kibadu ngasini tawkaba numita lising mariga samri kunga mga da hantakre. Department of Biology की top scientists की माइकैदगी फोंदोखिबदा हौजुक फावबदा लेबा असिदा संदोरकलिबा COVID-19 की लाइसेल असी थोइना किनिंगाय ओइदे वायरस असी ममांगी मतमदा थेंगनाखिबा वायरस तगे यामना माइल ओइ हाइना फोंदोकले SDSN सेनापति डिस्ट्रिक्ट लाइदिबा गवर्नमेंट के ऑफिस थिंजिनबगी खोंजंग असिदगी हाउख्रे भारत सरकार की माइकैदगी हौजुक सथरिबा इंडो म्यांमार बॉर्डर फेंसिंग तौबगी थबक लेपकदबनी अमसुंग फ्री मूवमेंट रेजिम मखाताना चना हनगदबनी हाइना आनसामना चंगसिलकिबा खोंजंगी मनुंग चना सेनापति डिस्ट्रिक्ट स्टूडेंट्स एसोसिएशन ना ngasiदगी डिस्ट्रिक्ट अदुदा लाइदिबा लैंगाकी लोइसंगसिंग थिंजिनबगी खोंजंग चंगसिनबा हाउख्रे खोंजंग असि नुमेन मंगानी सुमना थासिगी कुनगा तरेट फावबा चथगदबनी हाइदि सेनापति डिस्ट्रिक्ट स्टूडेंट्स एसोसिएशन चंगसिलकिबा खोंजंग अदुना मरम ओइरगा डिस्ट्रिक्ट अदुदा लाइदिबा सरकार के ऑफिस सिंग अयाम्बा थोंगलोनखि खोंजंग असि थासिगी तरा तरुकता सेनापति डिस्ट्रिक्ट पांगथोकिबा अनसंगे प्रेसिडेंशियल काउंसिल ना लौकिबा वारेप की मतुंगिना चंगसिनखिबने खोंजंग असि मनुंगदा पामदबा थौदोकसिंग थोलकपा तारबदि मदुगी अफफतगी दायित्व पुंबा भारत सरकार अमसुंग मणिपुर सरकार ना पुगदबनि हाइदि खोंजंग असि स्टेट असि नागा सिंग नमना तारबा डिस्ट्रिक्ट मंगा दसु चंगसिनखि
ngasi SDSA na Senapati district sangsinkiba khongjang adugi manungda Indo-Myanmar border fencing khabagi thabak lepkadabani amasung free movement regime makhatana sathahangadabani haina mamangdagi hauna jangsilakiba khongjang asida mari leinana Senapati district police na ansam SDSA MKS MSU PNTM TAJ amasung ZSU MZ ki mathakta paliba FIR withdraw tawgadabani amasung khongjang asida athingba pibagi damak Senapati SP amasung additional SP mafam lokthokadabani haina thaba banner sing Senapati district ki mini secretary sangbomda thet khi thawdok aduga mari leinana hojak phawgi oina pamdaba thawdok sing thokpagi pawdi leitre hairi Manipur dagi phagat pangamkhre Guwahati dagi huran khibani haiba Mahindra Thar gari ama Dimapur police station ki team amana Manipur dagi recover tawbangamkhre loinana gari adubu huran bada senabani haiba mioi ahumsu police na phagat pangamkhre haidi pawsina makhata na hairibana police commissioner Guwahati na social media da thagalakiwa post amada hairibana gari huran bagi case asiga mari leinana pharaba mioi ahum adude akoijam universe sahi kungatare asong winner sahi kutaro amasung thonaujam samananda kawi makoina self drive agreement amagi kada gari adu Goramarada leiba mioi amadagi waiba saraga huranduna purakibadagi thiba khangdana leirakibani police na recover tawrakraba Mahindra Thar adugi registration number AS01 FQ0969 ni pharaba singa adugi matakta legal procedure sathaba haukre haidi National Highway animakta chathaba blockade na Manipur da humanitarian amasung economic crisis mayoknaba haure haidi haukiba chahi 2023 gi May 3 dagi hauna status da tholakiba kanglup ani gi irang asina maram oiraga status gi lifeline oiriba National Highway number 2 Imphal Dimapur lambi amasung National Highway 37 Imphal Jiribam lambi da yamna toina blockade amasung protest ki thawong chathaba asina maram oiraga status da sana thangnaba polam sing hidak langthak sing amasung thaw phangdabagi awaba kaya mayoknabagi mathakta humanitarian amasung economic crisis mayoknaba haure hari blockade asina maram oiraga business kaya da chauna apanba pire hospital sing da chauna saitheng phanglai pochai gi mamal tangkhalapna maram oiraga imung manung kaya awaba mayokna re expert sing gi maikai da gidi blockade ase illegal oi amasung masina miyam da asawa saitheng kaya piri haibagi wafam phongdok labasu haujik phawbu national highway sing asima pungphana hangdokpagi phibam leitre haukiba sahi gi February thadagi status da PR thamkharba matung ahanbo oina Union Home Minister Amit Shah na share lauduna Manipur gi governor Manipur gi chief secretary DGP yauna pangthokiba high level security meeting no March 9 dagi national highway sing hangdok na warep laukibaga loinana security gi akanba section thoranga loinana lambi ase hangdok na hona khrabasu kuki singna athingba pibadagi mai pakhidre masigi matung kuki su militant singa masung Bharat Sarkar gi Ministry of Home Affairs ki mehu singa unaduna tangkak anirakta wari sana khrabasu haujuk phawbugi oina lambi ase hangdok pangamdana leiri adubu central government gi maikai dagi national highway ase mapung phana hangdok trio phawbudi su extend tawbugi wafam leite amasung lamdam asida muknariba kanglop anigi marakta yasanaba ama puraktriba phawbudi popular government ama lingbagi wafam leite haina su Union Home Minister Amit Shah gi maikai dagi phongdokhiba leikrabani loinana center gi maikai dagi athuba matamda su militant singa wari sanagadoriba asida national highway ase hangdoktuna free movement tawhanba yaragani habagi thajabadi chauna leire hairi Isau da tekraba yum MLA Laisang Tem Susindro na Saraga Sinakre Isau Tingna Bulebak Lohon Kidaba Forest Department da PIL Tangalaga ni hana Susindro na Pongdokre Kurai Hekru Makongda Infal Turelgi Longnambal Kaibida Center Kraba Yum Nipan gi manungda ani saba pumloi loiduna ngase imong manugi miyoi singda Kurai Assembly Constituency gi MLA Laisang Tem Susindro na ngase ayuk Sinakre Yum sabagi thoram aduda MLA asina pawmi singda hai ising isauga mari leinabagi oina leibak lauraga sijinabagi ayaba hanadagi hauna piraga lei madu akangnaba mafamda lam khaji khaktagi laugadabani adubu forest department na leibak lokbo yaro haiduna athingba thamki maduna maram oiraga Imphal Turel gi launaban kaidanaba pal thingba ngamkhide maram aduna forest department na maram oiraga Turel gi launaban kaikhibani amasung miyam punama awaba tahankibagi compensation department asina pifam thui haina court PIL thangalagani haina Susindro na phongtokre Iran gi airport tarukta attack sa thaduna lan gi plane taramanga thugai khre haidi Israel Defense Force na ngase Iran gi nokthak lambi lan na paisilaga maroiba airport tarukta attack sa thakibaga loinana military aircraft taramanga ama ata thoan khre haidi social media platform X thagalakpa warolamada IDF na hai noksup thangpa nokpok thangba masung mayai thangba Iran da leiba yamna maroiba airport tarukta nokthak tagi attack sa thaduna lan gi plane gi taramanga ama ata thoan khibani attack adu da airport ki runway under
अंडरग्राउंड बंकर अमदी नोंथक्की लानफमदा सिजनगदबा एयरक्राफ्ट मपुंग फाना अमा ताथोहनबा ngamkhi प्राइम मिनिस्टर बेंजामिन नेतन्याहुना हाय इरान एटेक सथरप ngamदनबा मथौ ताब सेक्सन थौरांग पुनमक लौखटपा लोइरे नोंथक्की लानफमदा इजराइलना खुमांग चाउसिनबा ngamle हाइबा उत्पा ओइना इरान की मरोइबा एयरपोर्ट तरुकता एटेक सथदुना फाइटर जेट 15 अमा ताथोहनखिबनी नाकालनी के मरकता सोकनरिबा लान असि नोंमनोमगे पाकथोक साउथोरपगी मोंगदा लाक्ते नाकाल अमरोमदा मिडल ईस्ट चाउना उंखनरबसु इंडिया दा थावगी अवातपा लेरोय हाइना फोंदोखरे इजराइल अमसुंग ईरान की मरकता लान सोकनदुना मिडल ईस्ट चाउना उंखनरबसु इंडिया दा थावगी अवातपा लेरोय हाइना पेट्रोलियम एंड नेचुरल गैस मिनिस्टर हरदीप सिंह पुरीना फोंदोखरे महाना हाई हौकिबा चयोट अनिरो मिडल ईस्ट ओइरगलिबा फिबम असि कुमना येंगसिनदुना लाक्ले प्राइम मिनिस्टर नरेंद्र मोदी की लिसिंग मखादा हौकिबा चही क्यामरुम थावगी अवातपा लेहंदनबा थौरांग लौखतुना लाखे हौजिक लेबा असिदा थाव मरांग काइन लेरिबा मरमना पेट्रोलियम प्रोडक्ट अमसुंग नेचुरल गैस के अवातपा लेगनी हाइना नुंगदांग बपोंगनिंगाय ओइदे लेबाकी मरोइबा ऑयल मार्केटिंग कंपनी सिंग ओइरिबा इंडियन ऑयल भारत पेट्रोलियम अमदी हिंदुस्तान पेट्रोलियम दा था क्यामरुम सिजनबा कोनगदबा चांगदा पेट्रोलियम प्रोडक्ट सिंग पैदुना लेरि हाइखि ईरान दगी नौना मियोय 413 पुरखिबगा लोइनना इवाकुएट तौरखिबा मसिंग लिसिंग अमगा सामरी सुरे हाइदे इजराइल अमसुंग ईरान अनिगी मरक्ता सोकनरिबा लाल असिदा यूएस ना याउसिनखिबदगी हेना पाकथोक साउथोकपगा लोइनना हेना खुदोंग थिनिंगा ओइबा फिबम कया मायोंगनरकपदगी नौना ईरान दगी नौना इंडियाना मियोय 413 पुथोरखिबगा लोइनना हौजिक फावबदा ईरान दगी इवाकुएट तौरखिबा मसिंग लिसिंग अमगा सामरी हेनख्रे इवाकुएट तौरखिबा मियोय अयामबदी ईरान दा MBBS तमलिबा महैरोसिंगना अयामबनी हाइदे